ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯑꯇꯥꯒꯤ ꯀꯨꯀꯤ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯀꯨꯀꯤ ꯁꯦꯝꯃꯨ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯇꯥꯒꯤ ꯑꯣꯏꯅ ꯁꯦꯝꯖꯒꯦ ꯍꯦꯜꯗꯤ ꯑꯣꯏꯕ ꯃꯩꯗꯥ ꯅꯠꯇꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯒ ꯁꯦꯝꯒꯗꯒꯦ ꯑꯗꯣ ꯎꯠꯆꯒꯦ ꯁꯤꯁꯦ ꯆꯥꯒꯤ ꯀꯞ ꯑꯃꯅꯦ ꯑꯩꯅ ꯂꯧꯖꯩꯁꯦ ꯑꯇꯥꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯐꯖꯅ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕꯗ ꯂꯧꯖꯩꯁꯦ ꯘꯤꯁꯦ ꯌꯥꯝ ꯂꯥꯡꯕ ꯌꯥꯗꯦ ꯌꯥꯝ ꯀꯟꯕꯁꯨ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯈꯔ ꯁꯣꯞ ꯑꯣꯏꯕ ꯍꯥꯏꯗꯤ ꯈꯔ ꯅꯪ ꯂꯥꯎꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯂꯧꯒꯗꯕꯀꯣ ꯑꯩ ꯆꯃꯁ 2 ꯂꯧꯖꯔꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯍꯥꯏꯗꯤ ꯆꯤꯅꯤ ꯄꯥꯎꯗꯔꯅꯤꯀꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯁꯤꯁꯨ ꯆꯃꯁ 2 ꯈꯛꯇꯪ ꯂꯧꯖꯔꯦ ꯌꯥꯝ ꯊꯨꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯀꯨꯝꯕ ꯕꯤꯁꯀꯨꯠꯀꯨꯝꯕꯁꯦ ꯆꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯘꯤꯒꯤ ꯃꯍꯨꯠꯇ ꯕꯇꯔ ꯑꯣꯏꯅ ꯂꯧꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯐꯖꯅ ꯕꯤꯠ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯀ꯭ꯔꯤꯃꯤ ꯇꯦꯛꯁꯆꯔ ꯍꯥꯏꯗꯤ ꯀ꯭ꯔꯤꯝꯒꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯑꯣꯜꯂꯛꯄ ꯐꯥꯎ ꯍꯥꯏꯗꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯆꯪꯕꯅꯦ ꯁꯦꯀꯣ ꯁꯨꯃꯥꯏꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯕꯤꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯥꯁꯦ ꯅꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯔꯦ ꯃꯌꯥꯝ ꯁꯤꯗꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯇꯥꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯁꯤꯅ ꯁꯨꯖꯤꯁꯤ 3 ꯍꯥꯞꯄꯦ ꯁꯨꯖꯤ ꯍꯥꯞꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯦꯛꯁꯆꯔꯗꯨꯁꯨ ꯀꯨꯀꯤꯒꯤ ꯇꯦꯛꯁꯆꯔꯗꯨꯁꯨ ꯐꯖꯅꯕ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕ ꯀ꯭ꯔꯟꯆꯤ ꯑꯣꯏꯕ ꯌꯥꯝ ꯑꯣꯏꯅꯝꯕꯅꯦꯀꯣ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯊꯛꯑꯦ ꯍꯧꯖꯤꯛꯗꯨꯅ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯆꯃꯁ 1/2 ꯊꯛꯑꯦ ꯁꯤꯁꯤꯅ ꯑꯦꯂꯥꯏꯆꯤ ꯑꯩꯈꯣꯏꯅ ꯆꯥ ꯊꯛꯄꯗ ꯍꯥꯞꯄꯗꯣ ꯑꯗꯨ ꯈꯤꯇꯪ ꯇꯛꯈꯥꯏꯔꯒ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯁꯤꯁꯦ ꯕꯖꯥꯔꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯑꯦꯂꯥꯏꯆꯤ ꯄꯥꯎꯗꯔ ꯍꯥꯏꯔꯒꯀꯣ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯤꯝꯀꯤ ꯁꯦꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯣꯠꯄꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯔꯝꯕꯜꯅꯦ ꯇꯦꯛꯁꯆꯔꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔꯒ ꯁꯨꯃꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯌꯥꯕꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯈꯤꯇꯪ ꯆꯃꯁ 3-4 ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯠꯇꯣꯏꯅꯦꯕ ꯃꯥꯒꯤ ꯗꯣꯁꯦ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕ ꯑꯗꯨꯒ ꯀ꯭ꯔꯦꯛ ꯈꯔꯆꯠꯄ ꯔꯞ ꯑꯣꯏꯕ ꯇꯣꯠꯇꯣꯏꯅꯦꯕꯀꯣ ꯊꯣꯠ ꯂꯥꯎꯕ ꯇꯣꯠꯄ ꯌꯥꯗꯦꯅ ꯊꯣꯠ ꯂꯥꯎꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯔꯣꯏꯗꯕ ꯏꯄꯦꯠ ꯄꯦꯠꯇꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯣꯠꯄꯤꯌꯨ ꯃꯌꯥꯝ ꯍꯦꯟꯅ ꯁꯪꯒꯣꯝ ꯍꯩꯗꯣ ꯍꯦꯟꯅ ꯍꯩꯖꯤꯟꯕꯤꯒꯅꯣꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯌꯥꯝꯅ ꯔꯐ ꯑꯣꯏꯕ ꯇꯣꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯟ ꯇꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝ ꯈꯤꯇꯪꯗꯅꯦ ꯇꯣꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯄꯤꯌꯨꯀꯣ ꯍꯦꯟꯖꯟꯈ꯭ꯔꯗꯤ ꯄꯦꯠꯊꯣꯛꯈ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯠꯅ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯣ ꯄꯨꯔꯥ ꯌꯥꯔꯕ꯭ꯔꯥ ꯄꯥꯏꯁꯟꯕ ꯄꯨꯂꯞꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯅꯦꯛꯁ ꯇꯥꯏꯝꯗꯗꯤ ꯑꯩꯀꯣ ꯑꯍꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯅꯠ ꯀꯨꯀꯤꯁꯀꯨꯝꯕꯁꯨ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯩꯗꯥꯅ ꯇꯧꯔꯒ ꯑꯩꯁꯦ ꯈꯔ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯄꯨꯂꯞꯅ ꯄꯨꯟꯁꯤꯜꯂꯛꯑꯦꯕꯀꯣ ꯀꯟꯅ ꯀꯩꯁꯨ ꯄꯥꯏꯕꯤꯔꯣꯏꯗꯕꯀꯣ ꯇꯞꯅ ꯑꯗꯨꯝ ꯇꯣꯠꯁꯟꯕꯤꯕꯀꯣ ꯑꯗꯨ ꯀ꯭ꯔꯦꯛ ꯈꯔ ꯆꯠꯄ ꯁꯨꯃꯥꯏꯅ ꯇꯥꯏꯠ ꯑꯣꯏꯕ ꯗꯣꯁꯦ ꯇꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯕꯦꯛ ꯇꯧꯗꯣꯏꯁꯦ ꯑꯃꯅ ꯈꯥꯡꯗ ꯇꯧꯒꯅꯤ ꯑꯃꯅ ꯃꯥꯏꯀ꯭ꯔꯣꯋꯦꯕ ꯑꯣꯚꯟꯗ ꯇꯧꯒꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯇꯤꯜꯁꯤꯗ ꯑꯩꯅ ꯊꯥꯎ ꯈꯔ ꯇꯩꯖꯩꯁꯤꯅ ꯈꯥꯡꯗ ꯕꯦꯛ ꯇꯧꯅꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯥꯏꯀ꯭ꯔꯣꯋꯦꯕꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯥꯡꯗ ꯇꯧꯗꯣꯏꯁꯦ ꯁꯤꯁꯨ ꯈꯥꯡꯗꯣ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ 10 ꯃꯤꯅꯤꯠ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯠ ꯇꯧꯔꯒ ꯊꯝꯃꯅꯤ ꯍꯥꯏꯗꯤ ꯃꯩꯗꯣ ꯊꯥꯔꯒ ꯊꯝꯃꯅꯤꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯄꯥꯝꯕ ꯀꯨꯀꯤꯁ ꯀꯌꯥꯝ ꯆꯥꯎꯒꯗꯒꯦꯗꯨ ꯌꯦꯡꯉꯒ ꯄꯣꯔꯁꯟꯗꯣ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯅꯤ ꯔꯥꯎꯟ ꯍꯣꯔꯦꯟ ꯂꯥꯏꯅꯕꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯔꯥꯎꯟ ꯁꯦꯞ ꯑꯣꯏꯍꯜꯂꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯣꯝꯗ ꯀ꯭ꯔꯦꯛꯀꯨꯝꯕ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯀ꯭ꯔꯦꯛ ꯆꯠꯄꯁꯦ ꯃꯁꯛꯁꯦ ꯍꯦꯟꯅ ꯐꯖꯕꯅꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯀ꯭ꯔꯦꯛ ꯆꯠꯍꯜꯂꯦ ꯆꯠꯂꯣꯏ ꯍꯥꯏꯔꯗꯤ ꯃꯌꯥꯝꯅ ꯊꯥꯡꯅ ꯁꯥꯏꯗꯇꯣ ꯁꯣꯏꯗꯣꯛꯄꯤꯌꯣꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯄꯦꯀꯦꯠꯇꯒ ꯂꯩꯕꯗꯨꯗꯤ ꯃꯣꯏꯗꯤ ꯃꯦꯆꯤꯟꯅ ꯀꯛꯄꯅꯤꯅ ꯌꯥꯝ ꯃꯥꯏꯗꯣ ꯌꯥꯝ ꯅꯥꯜꯂꯤꯗꯅꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯦꯝꯖꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀ꯭ꯔꯦꯛ ꯆꯠꯂꯤ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯕꯅꯦ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯈꯤꯇꯪ ꯇꯧꯔꯣ ꯑꯗꯨꯒ ꯑꯩ ꯁꯤ 3ꯁꯤꯅ ꯈꯥꯡꯗ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯕꯦꯛ ꯇꯧꯔꯒꯦ ꯑꯗꯨꯒ 4ꯁꯤꯅꯀꯣ ꯃꯥꯏꯀ꯭ꯔꯣꯋꯦꯕꯇ ꯇꯧꯔꯒꯦ ꯑꯗꯨꯒ ꯇꯨꯠꯄꯤꯛꯀꯨꯝꯕ ꯑꯃ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯗꯤꯖꯥꯏꯟ ꯁꯦꯝꯕꯤꯌꯣ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯄꯨꯔꯥ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯁꯦꯝꯕꯁꯨ ꯌꯥꯏ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯗꯤꯖꯥꯏꯟ ꯁꯦꯝꯕꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯜꯂꯤꯗꯅꯀꯣ ꯌꯦꯡꯕꯗꯀꯣ ꯑꯩꯁꯤ ꯇꯨꯠꯄꯤꯛꯅꯦ ꯑꯗꯨꯅ ꯇꯨꯠꯄꯤꯛ ꯅꯠꯇ꯭ꯔꯁꯨ ꯐꯣꯛ ꯆꯃꯁ ꯑꯦꯅꯤ ꯆꯩ ꯂꯧꯕꯤꯔꯒ ꯁꯦꯝꯕꯤꯌꯣ ꯑꯩ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯦꯝꯃꯦ ꯑꯗꯨꯒ ꯁꯣꯅꯥꯀꯟꯒꯤ ꯃꯥꯏꯀ꯭ꯔꯣꯋꯦꯕꯇ ꯕꯦꯛ ꯇꯧꯗꯧꯕꯁꯤꯅꯀꯣ ꯑꯩꯅ ꯑꯃ ꯂꯧꯔꯒ ꯗꯤꯖꯥꯏꯟ ꯑꯃ ꯍꯦꯛꯇ ꯐꯠ ꯁꯦꯝꯖꯤꯜ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯀꯣ
ꯁꯥꯏꯅ ꯑꯩ ꯃꯁꯛ ꯐꯖꯅꯕ ꯀꯦꯁ꯭ꯌꯨ ꯅꯠꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯁꯤ ꯅꯠꯁꯦ ꯅꯠꯇ꯭ꯔꯁꯨ ꯑꯇꯩ ꯑꯇꯩ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤꯁꯦ ꯕꯦꯛ ꯇꯧꯔꯅꯤ ꯈꯥꯡꯗꯤ ꯑꯊꯥꯕ ꯑꯣꯏꯕꯤꯒꯗꯕꯀꯣ ꯑꯗꯨꯒ ꯃꯩꯗꯣ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯍꯥꯏ ꯐ꯭ꯂꯦꯝꯗ 10 minutes ꯍꯥꯟꯅ ꯊꯥꯔꯒ ꯊꯝꯕꯤꯒꯗꯕ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯞꯆꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝꯗꯨ ꯄꯤꯀꯦꯠ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯌꯥꯎꯕ ꯔꯦꯛꯇꯣ ꯑꯗꯨꯃ ꯊꯝꯕꯤꯒꯗꯕ ꯑꯗꯣ ꯁꯤ ꯌꯥꯝ ꯁꯥꯕꯅꯦ ꯍꯥꯟꯅ ꯃꯤꯅꯤꯠ 10 ꯐꯨꯜ ꯐ꯭ꯂꯦꯝꯗ ꯊꯥꯔ ꯊꯝꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯩꯁꯦ ꯑꯃꯨꯛ ꯃꯤꯗꯤꯌꯝꯗ ꯂꯩꯊꯕ ꯑꯩꯒꯤꯗꯤ 25 minutes ꯆꯪꯉꯦ ꯑꯗꯣ ꯃꯤꯅꯤꯠꯇꯤ ꯈꯔ ꯈꯦꯠꯅꯒꯅꯤꯀꯣ ꯃꯌꯥꯝ ꯃꯥꯏꯀ꯭ꯔꯣꯋꯦꯞꯇ 180ꯗꯀꯣ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯕ 15 minutes ꯆꯪꯉꯦ ꯃꯌꯥꯝ ꯃꯤꯅꯤꯠ 10ꯕꯨ ꯐꯥꯗꯤ ꯇꯣꯏꯅ ꯆꯦꯛ ꯑꯩꯒꯤ 15 minutes ꯆꯪꯉꯦ ꯑꯩ ꯍꯥꯟꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯃꯥꯡꯗ ꯆꯦꯛ ꯇꯧꯔꯝꯃꯕꯅꯦ ꯈꯤꯇꯪ ꯋꯥꯠꯄꯀꯣ ꯑꯩꯒꯤ ꯀꯨꯀꯤꯁꯦ ꯈꯔ ꯍꯥꯏꯗꯤ ꯆꯥꯎꯅ ꯁꯦꯝꯕꯒꯤꯅꯦ ꯑꯗꯨꯅ ꯃꯤꯅꯤꯠ ꯈꯔ ꯂꯣꯏꯅ ꯈꯦꯠꯅꯒꯅꯤ ꯑꯗꯨꯒ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝ ꯂꯧꯊꯣꯛꯄꯤꯒꯅꯣ ꯈꯤꯇꯪ ꯁꯣꯞ ꯑꯣꯏꯕꯅꯦꯀꯣ ꯑꯗꯨꯒꯤ ꯈꯔ ꯏꯪꯉꯒ ꯊꯝꯕꯤꯒꯗꯕ ꯁꯤ ꯑꯩ 25 minutes ꯐꯥꯔꯦ ꯑꯩꯒꯤ ꯁꯤꯒꯤ ꯈꯥꯡꯒꯤꯁꯤꯁꯨ ꯐꯖꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯩꯁꯤꯁꯨ ꯃꯨꯠꯊꯠꯂꯅꯤ ꯁꯤꯁꯨ ꯌꯥꯝ ꯁꯥꯕꯅꯦ ꯍꯥꯏꯕꯨ ꯈꯤꯇꯪ ꯃꯇꯝ ꯆꯪꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯨꯝꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯅꯕ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯩꯗꯤ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯏꯪꯍꯜꯂꯅꯤ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯃ ꯃꯥꯏꯀ꯭ꯔꯣꯋꯦꯞꯀꯤꯁꯤꯗꯤ ꯏꯪꯉꯕꯅꯦ ꯐꯖꯅꯀꯣ ꯍꯧꯖꯤꯛꯀꯤ ꯂꯧꯊꯣꯛꯄꯁꯤꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯈꯥꯡꯒꯤꯗꯨꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁ꯭ꯇꯤꯜꯒꯤ ꯔꯦꯛ ꯑꯃ ꯂꯧꯕꯤꯔꯣ ꯃꯅꯨꯡꯁꯤꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯣꯕꯁꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯏꯪꯍꯟꯕꯤꯔꯣ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯏꯪꯉ ꯃꯇꯨꯡꯗ ꯃꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯆꯨꯁꯨꯈꯤꯇꯪ ꯐꯖꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯀ꯭ꯔꯟꯆꯤ ꯑꯣꯏꯔꯛꯀꯅꯤ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯆꯥꯕꯗꯤ ꯌꯥꯝ ꯁꯣꯞ ꯑꯣꯏꯕꯅꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯁꯤꯅ ꯑꯩꯒꯤ ꯈꯥꯡꯗ ꯇꯧꯖꯕꯗꯨꯅꯦ ꯑꯩꯒꯤꯁꯦ ꯕꯤꯁꯀꯨꯠ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯁ ꯍꯥꯏꯇꯥꯔꯦꯀꯣ 9 ꯈꯛꯇꯅꯦ ꯁꯦꯝꯃꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝ ꯁꯦꯝꯕꯤꯔꯕꯗꯤ ꯇꯥꯏꯠ ꯍꯥꯞꯆꯟꯕꯤꯌꯣ ꯑꯗꯨꯒ ꯊꯥ 1-2 ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ ꯕꯤꯁꯀꯨꯠ ꯑꯩꯈꯣꯏ ꯀꯨꯀꯤꯁ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯕꯖꯥꯔꯗꯒꯤ ꯂꯩꯔꯒ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯆꯥꯊꯣꯛꯑꯅꯤ ꯆꯥꯒꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯀꯁꯦ ꯑꯗꯨꯝ ꯊꯟꯕꯅꯦ ꯆꯥꯎꯇꯛꯅ ꯇꯧꯕꯅꯦ ꯑꯗꯣ ꯀꯌꯥꯝ ꯃꯁꯛꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯏꯁꯥꯅ ꯇꯧꯖꯕꯅꯤꯅ ꯁꯦꯝꯖꯕꯅꯤꯅꯀꯣ ꯌꯥꯝ ꯁꯦꯐꯁꯨ ꯑꯣꯏꯕ ꯃꯌꯥꯝꯁꯨ ꯁꯦꯝꯕꯤꯌꯣ ꯀꯩꯒꯨꯝꯕ ꯗꯥꯎꯠ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕꯅꯦ ꯒꯨꯗ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯀꯅꯥꯒꯨꯝꯕ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯩ ꯈꯟꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ